Mangau thiba nonglei sathiba na do utkano napala do kagano nangi sulaye aroiba mikupto aho manai bagom aroiba sulaye mapok toina pokpa khangni mahosa mana lepkhibana nangidama driver ga zeus ka punna mulai silakli nupim jaduda tamna makhol picture doga ingna inung heng nushikhe cherekli ahalandoga nongleigumda humlagi matagum masong phanna lepliba nupa aduda kainha aina pamadi selsinati mapunang na kumtharaga soikhraibaduni driver aduna onsilaklaga tamna ibema akoi kitang thuna bo wado makha daba nangdre tamna na fatkumakli kaka hoigi nang na bo namada atopa ubida ba tobigano sel paire sanga chawrena mi machai khoi bosita mamali gari choba thobana macha thoza bai khoi bosita basa yamusite kaka hoina so ahan manati driver do itap tap chaba wangang duda khomjani adugi suma thakta moina lan baga oire achum aran khangnaba aina tawbana mafari khanba jorsti mai hore sawrang nupi duda manang naksilak makhola chawbaduna khara kantakna hairakli gari sidangna fam chala khamdaba natro tamna so hande tamna dum khomakli gari stan mutki basibo mafam chaba haiba mung leibro ai suma taidani isilaga khamise josto achumaral amata khangde mangi chinthakta khumakpaduda khangsaw he sawolakli mana henda yandi haibagi karim narakli seldo piramanina atopa gari ra amalero ayadaba gari do thorano yadaba gari do thoraga traffic jam oyano soira gari achobada maral pigi haini sel launaba tawira sukhangde wahaidu ni pimchado hingkari asawbado phathana bo hanabada mamai mamito ngaksangang silakli pisumani do suklap tawrakli nungsagi maraktuda asaidagi phawraga sulaimana naton sumang laibakta humang mari khara sukarak labani ngasigi wanga wamaga sawba thuri makhoi doksu thitlabani jor sandakso kariyam narakli mathang di marale jadabadagi amuk toksinaraga selo lorano aina pirida 60k mo oramni adagi hena pamagana ai kat piramgi selo lawko asi hairanga thausadana nupim chadugi manakta prapap changsilagli aduga magi karto makholdo khra hauna gari machadugi situda thamakli yamna kariyam namba minok amanok lamlanga mamai leiduna gari anduda kakhanamba chatpa hokre kar ado makhol ani changlaga sru ngai thalaga laktuna langthui soroki nage mangakto koilei leiduna karino maso koi thiri paktak tawba nungzaw matari mado urubada suklam mapisumani do khangla phe lakthokni panthandi thuna paikhalanga khunduna thangalakli gari khamni madongda chumring ek sangsinki makhongnu second amaga lepibaga natri gari gi front glass da khantome thomdali yam pinani machinga do chiksinlaga sapu dukana thomak poibana glass ya kaiba makumdo paithorokpada joski mamaida khra khasik yatkre mamit ani do khangwi wisinkre mamai do khra khasik thaidokri ngasai jos na langsilamba paisa singa do amo jos na langsilakli sigi selsinane nangi gari yadabado semu khangaba sapta siga kakpasi aisiam hai hairanga tamnado mangi gari amo ilanga monghada tamna chatpa hokre somna ni jers to mai khu kare nenthadre kanna tamna da lawrakli ai car sigi sai glass ki mamal se kya lo khangbro 80k ni nangna thugairami si ai gi mamal yam thun pirangadamni kaiguma simredana nang ai bu fatera kan hayeng fawgi matam pini tamna so lausilai yam heroniko nei bem sai ko nawa laude chalo da ai na harsini ai na khredi lore hayeng fawgi matam pini asi hairanga tamna gi manakta makhong ado khra kantanga thanglanga tanarakli tamna gi mamangda khangli lepsili aduga amukke henna
ꯃꯈꯣꯜ ꯑꯆꯧꯕꯗꯣ ꯈꯔ ꯁꯥꯊꯤꯔꯞ ꯇꯧꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯕ꯭ꯔꯥ? ꯇꯥꯝꯅꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯤ꯫ ꯒꯥꯔꯤ ꯏꯜꯂꯤꯕꯗꯨ ꯆꯞ ꯍꯦꯛ ꯂꯦꯞꯇꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯄꯒ ꯅꯪꯗ꯭ꯔꯤꯉꯩ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯖꯣꯁꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯗ꯭ꯔꯥꯏꯚꯔꯗꯨꯒ ꯄꯨꯟꯅ ꯊꯟꯈꯤ꯫ ꯇꯥꯝꯅꯥꯁꯨ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯃꯇꯣꯝꯇ ꯏꯁꯧ ꯂꯥꯡꯖꯩ꯫ ꯊꯨꯠ ꯂꯥꯎꯕ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯊꯧꯔꯒ ꯃꯖꯥꯎ ꯉꯥꯡꯗꯅ ꯃꯄꯥ ꯃꯃꯥꯒꯤ ꯃꯔꯜꯅ ꯒꯞ ꯊꯤꯒ ꯇꯧꯔꯗꯅ ꯒꯥꯔꯤꯗꯨ ꯏꯜꯂꯒ ꯂꯥꯛꯄꯗ ꯕꯤꯀꯤ ꯁꯥꯏꯀꯜ ꯊꯧꯔꯒ ꯂꯥꯛꯄꯗꯨ ꯂꯥꯞꯇꯛꯅ ꯎꯔꯛꯂꯤ꯫ ꯃꯅꯥꯛꯂꯣꯝꯗ ꯊꯧꯖꯤꯜꯂꯛꯄꯅ ꯇꯥꯝꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ꯫ ꯒꯥꯔꯤ ꯌꯥꯗ꯭ꯔꯕꯣ? ꯕꯕꯥꯁꯨ ꯊꯕꯛ ꯆꯠꯊꯣꯡꯒꯅꯤꯅ ꯍꯥꯏꯗ꯭ꯔꯕ? ꯁ꯭ꯇꯥꯔ ꯃꯨꯠꯊꯣꯛꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯄꯤꯖꯥꯁꯨ ꯗꯦꯂꯤꯚꯔ ꯇꯧꯒꯗꯕꯅꯤ꯫ ꯄꯨꯡꯗꯤ 4:30 ꯇꯥꯗꯧꯔꯝꯕꯅꯤ꯫ 4:30ꯗ ꯌꯧꯔꯛꯀꯦꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯄ꯭ꯂꯛ ꯁꯦꯡꯗꯣꯛꯑꯒ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯁꯦ꯫ ꯕꯦꯇ꯭ꯔꯤ ꯒꯥꯔꯤꯅꯤꯅ ꯕꯦꯇ꯭ꯔꯤ ꯂꯣꯏꯔꯝꯗꯧ ꯃꯥꯜꯂꯤ꯫ ꯕꯦꯇ꯭ꯔꯤ ꯂꯣꯏꯈ꯭ꯔꯖꯥꯠꯂꯣ? ꯑꯗꯨꯗꯤ ꯂꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯕꯣ꯫ ꯅꯪꯒꯤ ꯄꯤꯖꯥ ꯗꯦꯂꯤꯚꯔ ꯇꯧꯗꯣꯏꯁꯦ ꯀꯥꯏꯋꯥꯏꯗꯅꯣ? ꯌꯥꯝꯕꯨꯗꯤ ꯂꯥꯞꯇ꯭ꯔꯦꯗ꯫ ꯇꯥꯝꯅꯥꯅ ꯃꯐꯝ ꯑꯗꯣ ꯕꯤꯀꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯕꯤꯀꯤꯅ ꯑꯗꯨꯗꯤꯁꯦ ꯑꯩꯒꯤ ꯁꯥꯏꯀꯜꯁꯦ ꯁꯤꯗ ꯅꯪ ꯊꯤꯟꯗꯣꯛꯎꯔꯣ꯫ ꯅꯪꯒꯤ ꯒꯥꯔꯤꯁꯦ ꯑꯩ ꯋꯥꯛꯁꯣꯞꯇ ꯄꯨꯕꯤꯔꯝꯃꯒꯦ꯫ ꯍꯣꯏ ꯑꯩ ꯑꯗꯨꯗꯤ ꯑꯝꯇ ꯊꯤꯟꯗꯣꯛꯈꯤꯒꯦ꯫ ꯆꯠꯂꯣ ꯐꯖꯅ ꯆꯠꯂꯣꯀꯣ꯫ ꯕ꯭ꯔꯦꯛꯁꯤ ꯈꯔ ꯅꯨꯡꯉꯥꯏꯕ ꯋꯥꯠꯄꯅꯦ꯫ ꯑꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯊꯦꯠꯂ ꯂꯩꯔꯝꯅꯤꯀꯣ꯫ ꯅꯪ ꯊꯦꯠꯄ ꯂꯥꯛꯄꯒ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯇꯥꯝꯅꯥꯁꯨ ꯂꯪꯅꯔꯛꯄꯗꯨꯗ ꯅꯣꯛꯂꯛꯂꯤ꯫ ꯏꯁ ꯋꯥꯇꯥꯗꯨꯅꯦ꯫ ꯁꯥꯏꯀꯜꯒꯤ ꯃꯃꯥꯡ ꯕꯥꯁꯀꯦꯠꯇꯨꯗ ꯄꯤꯖꯥ ꯄꯦꯀꯦꯠ 3ꯗꯨ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯗꯤꯂꯤꯚꯔ ꯇꯧꯒꯗꯕ ꯃꯐꯝ ꯑꯗꯨꯗ ꯁꯥꯏꯀꯜ ꯑꯗꯣ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯄꯤꯔꯛꯄ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯊꯤꯔꯛꯄꯅ ꯃꯐꯝ ꯑꯗꯨꯁꯨ ꯌꯧꯔꯛꯂꯤ꯫ ꯒꯦꯠꯀꯤ ꯀꯣꯂꯤꯡ ꯕꯦꯜ ꯑꯗꯣ ꯈꯤꯡꯖꯤꯜꯂꯤ꯫ ꯃꯄꯨ ꯊꯣꯛꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯛꯂꯤ꯫ ꯑꯣꯟꯊꯣꯛꯅ ꯆꯦꯛꯁꯤꯟꯅꯁꯨ ꯂꯩꯈ꯭ꯔꯦ ꯍꯥꯏꯋꯥꯅꯤ꯫ ꯀꯔꯤ ꯏꯃꯨꯡꯅꯣ? ꯒꯦꯠꯁꯤꯅ ꯀꯩꯅꯣꯅꯦ? ꯒ꯭ꯔꯦꯠ ꯋꯥꯜ ꯑꯣꯐ ꯆꯤꯅꯥꯒꯤ ꯋꯥꯜꯗꯨꯉꯥꯏ ꯋꯥꯡꯇ꯭ꯔꯤꯛ ꯍꯦꯛ ꯋꯥꯡꯉꯗꯅ ꯊꯥ ꯍꯦꯛ ꯂꯥꯎꯔꯗꯅ ꯍꯨꯔꯥꯟꯕ ꯊꯕꯛꯀ ꯇꯧꯕ ꯏꯃꯨꯡꯒ ꯑꯣꯏꯔꯝꯅꯤꯌꯦ꯫ ꯃꯁꯛ ꯏꯪꯖꯕꯒꯤ ꯋꯥꯅꯤ ꯋꯥꯈꯜꯒꯗꯤ ꯑꯔꯣꯏꯕꯤꯅꯤ꯫ ꯖꯥꯠ ꯖꯥꯠꯀꯤ ꯋꯥꯁꯤ ꯉꯥꯡꯉꯤ꯫ ꯇꯣꯏꯅ ꯀꯌꯥ ꯉꯥꯡꯗꯕ ꯈꯛꯇꯅꯤ꯫ ꯒꯦꯠ ꯍꯥꯡꯗꯣꯔꯛꯇꯨꯅ ꯃꯄꯨꯗꯨ ꯊꯣꯔꯛꯂꯤ꯫ ꯑꯦꯔꯣꯟ ꯅꯣꯛꯃꯤ ꯌꯥꯝ ꯈꯪꯅ ꯍꯥꯏꯔꯛꯂꯤ꯫ ꯅꯪꯗꯤ ꯑꯩꯈꯣꯏꯒ ꯁ꯭ꯀꯨꯜ ꯄꯨꯟꯕꯗꯣ ꯅꯠꯇ꯭ꯔꯣ? ꯉꯁꯥꯏ ꯏꯁꯩ ꯁꯛꯄꯤꯗꯣ? ꯃꯥꯅꯤꯗꯅ꯫ ꯇꯥꯝꯅꯥ ꯑꯦꯔꯣꯟꯒꯤ ꯃꯁꯛꯇꯣ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁ꯭ꯀꯨꯜ ꯄꯨꯟꯕ ꯀ꯭ꯂꯥꯁꯃꯦꯠ ꯑꯣꯏꯔꯝꯕꯗꯨꯗ ꯃꯥꯒꯤ ꯁꯤꯟꯐꯝꯗꯨꯒ ꯏꯀꯥꯏꯔꯞ ꯇꯧꯔꯛꯂꯤ꯫ ꯑꯦꯔꯣꯟꯅ ꯅꯪꯒꯤꯁꯦ ꯄꯨꯟꯅ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ? 950 950ꯇꯪ ꯄꯤꯕꯤꯔꯛꯑꯣ꯫ ꯑꯦꯔꯣꯟꯁꯨ ꯄꯣꯀꯦꯠꯇꯒꯤ 500 ꯆꯠꯄꯤ 2 ꯄꯤꯔꯛꯂꯤ꯫ ꯇꯥꯝꯅꯥꯁꯨ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯕꯦꯒꯇꯣ ꯂꯧꯊꯣꯛꯂꯒ ꯑꯍꯦꯟꯕ ꯄꯩꯁꯥꯗꯣ ꯍꯟꯗꯣꯔꯛꯂꯤ꯫ ꯑꯗꯣ ꯃꯊꯪꯒꯤ 50 ꯈꯛꯀꯤ 500 ꯆꯠꯄꯤꯗꯣ ꯄꯤꯔꯛꯀꯅꯨꯀꯣ꯫ 100 ꯆꯠꯄꯤꯁꯨ ꯈꯔ ꯀꯥꯏꯔꯒ ꯊꯝꯕꯤꯌꯨ꯫ ꯁꯦꯜ ꯌꯥꯝ ꯇꯥꯍꯟꯅꯤꯡꯕ ꯃꯥꯜꯂꯦ ꯐ꯭ꯔꯦꯛꯁꯟꯁꯦ꯫ ꯑꯦꯔꯣꯟꯅ ꯍꯣꯏ ꯑꯗꯣ ꯁꯦꯜ ꯑꯆꯣꯏꯕ ꯊꯝꯃꯝꯃꯒꯦ꯫ ꯁꯦꯜ ꯇꯥꯍꯟꯅꯤꯡꯕꯒꯤ ꯅꯠꯇꯦꯗ꯫ ꯏꯁ ꯄꯥꯏꯔꯦ ꯒꯥꯏꯅ ꯑꯃꯨꯛ ꯎꯅꯤꯡꯉꯩꯔꯣ ꯑꯩꯉꯣꯟꯗ? ꯌꯥꯝ ꯅꯩꯕꯤꯒ ꯁꯥꯅꯤꯡꯉꯛꯏꯔꯕ? ꯑꯗꯨꯏ ꯅꯠꯇꯦ ꯃꯊꯪꯗꯩꯗꯤ ꯊꯝꯃꯝꯃꯒꯦ꯫ ꯁꯨꯝ ꯐꯥꯒꯤ ꯇꯧꯅꯤꯗ ꯆꯠꯂꯦꯀꯣ꯫ ꯊꯦꯡꯛꯁ꯫ ꯑꯦꯔꯣꯟꯗꯣ ꯑꯃꯨꯛ ꯃꯅꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯁꯨ ꯁꯥꯏꯀꯜꯗꯣ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯊꯧꯈ꯭ꯔꯦ꯫ ꯀꯥ ꯃꯅꯨꯡꯗ ꯆꯪꯉꯛꯇꯨꯅ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯍꯣꯡꯗꯣꯛꯂꯒ ꯂꯥꯛꯇꯅ ꯂꯪꯊꯣꯛꯏ꯫ ꯃꯌꯥ ꯆꯤꯛꯁꯤꯟꯗꯨꯅꯁꯨ ꯍꯥꯏꯔꯤ꯫ ꯑꯁꯨꯛ ꯌꯥꯝ ꯎꯁꯤꯠꯇꯕ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯃꯊ꯭ꯋꯥꯏ ꯃꯆꯥꯗꯨ ꯃꯥꯡꯒꯦꯅ ꯍꯧꯔꯛꯏ꯫ ꯅꯩꯁꯤꯜꯂꯨꯅꯤꯀꯣ ꯍꯧꯖꯤꯛ꯫ ꯁꯥꯟꯅꯐꯝꯗ ꯆꯠꯇꯅ ꯃꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯍꯜꯂꯛꯂꯕꯅꯤ꯫ ꯐꯃꯨꯡꯗ ꯑꯃꯨꯛ ꯂꯣꯡꯈ꯭ꯔꯥꯛ-ꯂꯣꯡꯅ ꯍꯤꯞꯂꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯇꯥꯝꯅꯥꯅ ꯇꯧꯔꯛꯈꯤꯕ ꯃꯑꯣꯡ, ꯉꯥꯡꯉꯛꯈꯤꯕ ꯋꯥꯉꯥꯡ ꯃꯅꯥꯀꯣꯡꯗ ꯅꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯃꯤꯠꯇꯁꯨ ꯁꯪꯁꯪ ꯎꯗꯨꯅ ꯂꯩꯔꯦ꯫ ꯃꯆꯤꯡ ꯀꯥꯔꯦ, ꯇꯞꯊꯕ ꯉꯝꯗ꯭ꯔꯦ꯫ ꯐꯨꯛ ꯑꯃꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯤꯔꯔ ꯃꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯒ꯭ꯂꯥꯁ ꯃꯀꯨꯝꯅ ꯌꯥꯠꯈꯤꯕ ꯂꯥꯏꯕꯛꯀꯤ ꯅꯥꯆꯦꯞꯇ ꯈꯤꯇꯪ ꯇꯠꯂꯤꯕꯗꯣ ꯎꯔꯒꯅ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯂꯤ꯫ ꯁꯥꯎꯈ꯭ꯔꯦ ꯅꯣꯡꯂꯩ ꯑꯣꯏꯕ ꯃꯍꯥꯛ ꯑꯗꯣ꯫ ꯍꯨꯝꯒꯦꯕꯨ ꯈꯜꯂꯤꯕ꯭ꯔꯥ ꯂꯩꯔꯥꯡꯒ ꯄꯥꯡꯈꯛ ꯑꯣꯏꯕꯤꯗꯣ? ꯑꯀꯟꯕ ꯃꯥꯡꯒꯤ ꯅꯨꯡꯁꯤꯠꯇꯨꯅ ꯍꯨꯝꯗꯨꯅ ꯊꯗꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯥ?
matang chadi asawado thinganu haibadi yadredo mapum thikna sawre nungai dana nang adu usitaba kaisu leitabi soina nang usitabadi yaroi rongi thongdo nok torok panana amok fadon thorakli sakfam du hanjilanga mamai bema archara oiramli naitom poksaba machanu pano nungsina nofir onsilanga sana matum mama oimina machanu shirini haiduna kauma sana matum mingosina hena lam helabani macha oibaduni nushina kaurabaso nusiba khonjelani khumaktre rasi yaw yawduna khomdorakli kaino machanu pano onthorakpada laibakta soklibado urakli naitom poksaba machanu pagi asopaduna pakhana changsinuna hangle sidi kedawriba kamai tawduna soino nati imasina nangbo checksina soktanaba haina sinna chatlona haiba natro josto mamai satleiranga gari thinjinabane driver kana ga chali kaigino driver ama oiranga gari thoba hitradi ahiba masin batabani ahigidi cha sokpa yaroi gari gumba so apan yarandi imasini kayoyo haibano driver na lan banate aina soibane wasi makhatana risi ngakto pothagi asi hairam langa phamungda ka khalanga phaisumna mamaido kupsilanga tungkhre achara so ngangna yadaba machagi matingduda wasu makha tadri kanagi thoraklanga prapkum tharakli aduga driver ani leiri maduda punna premi thaduna kohaluri premi ne yumanubo panaduna leisabani driver sing so pulap laktuna leplari acharana ngasai sanaga kanaga chakmini angaksina so ogala isi karigino driver ke sodo kirup tawranga madam aiga chachabani thaba hengdagi lano keso mamaidu luktharanga tapna madam aiga soibabo aina driver thamlibase icha se bo soida ngamdanaba checksina punaba natro driver piriga gari thoba hitradi noi thambai kari kana ringe aigi chase sokpa yaba natene madam sokpadudi ainu soibana chani kamaina kamdongna dudi kesona wari pomba amate chithadana lirakli adubu machanu shibagi mayaina machana soyamni bado haibagi amata khanre migi machaduda oina saure nupi macha mana kyam porli banina aigi sasi mana riba sel du piradi tumina lehogidi haidana pamida hosikan ngang sinsina pambi rangse nupa macha amata ubiyade irang hosin doiga soregadi ichadane badana bibi ge harak toini mana thokpa machinda chumila le sukhangda khara nganglamnaga amu hawatri premina mabongningda khalakli imai pema jat amani ni sidi macha gunda sigi asoibadi khangde driver singda amu arsilanga hai namo wat pe mungdane thabak torani nakhongdu haina singna thangu konoi premiso masi hairamnaga magi thabai khangro sinaba changkhre numidangi matamni thamana chakana thongli manina hayingi chana boda torpa khaingi listo serial de semdokli manina ayuki pung tarin makaina ya school dama nipana na kaisang thom elamam lekaina nipan makaina na icha thibisi school the wado haibalojine ayadum chasagi nasari ka banga suna chane baba ai thabak to adum honan jaw manina ai gi sasibo pakhang jabun inarak la jalo baba nang thingbidu kaina harisibo thabana kaino da angang sirne mapana tadongna ho nangona ne yoro haide tamna so khrani kai poni mi nupana inarak pesunate sum noina thabak chin maduda haibaningo manina ho khangjare thaina thawala leiringai natro isana hanba yaksang thori thatpa thokpada babana sangumagi nupana be taibiraktre chalona talakpado tamna do ikai khangdona laurakli as
ꯃꯤ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯒꯤꯅꯤꯉꯣ ꯑꯩꯈꯣꯏ ꯕꯥꯁꯤꯗꯤ ꯇꯜꯂꯦ ꯊꯕꯥꯅ ꯅꯣꯏ ꯅꯄꯥꯝꯆꯥꯒꯤ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯅꯥꯀꯣꯡꯒꯁꯦ ꯏ ꯂꯣꯏ ꯇꯥꯔꯦ ꯂꯣꯏꯁꯜꯂꯣ ꯊꯕꯥ ꯄꯨꯈꯝ ꯇꯦꯡꯀꯣꯠꯁꯤꯡ ꯑꯗꯣ ꯇꯦꯡ ꯇꯦꯡꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯃꯄꯥ ꯑꯉꯥꯡꯁꯦ ꯕꯣꯔꯗꯤꯡꯗ ꯊꯝꯕꯤꯔꯁꯤꯗꯅ ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯤ ꯂꯥꯏꯔꯤꯛ ꯀꯩꯁꯨ ꯄꯥꯗ꯭ꯔꯦ ꯃꯅꯤꯅ ꯑꯩꯁꯨ ꯈꯜꯂꯨꯕꯅꯤꯅꯦ ꯑꯗꯨꯝꯅ ꯇꯥꯝꯅꯥꯅ ꯃꯄꯥꯗ ꯀꯦꯁꯤꯟꯅꯔꯛꯂꯤ ꯉꯝꯃꯔꯣꯏꯀꯣ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯒꯦꯕ ꯃꯅꯤꯅ ꯏꯁꯥꯅ ꯍꯌꯦꯡ ꯇꯣꯞꯀ ꯇꯥꯔꯒ ꯏꯆꯥ ꯎꯅꯕ ꯂꯥꯛꯄꯗ ꯕꯕꯥꯒ ꯅꯪ ꯃꯃꯥꯒꯅ ꯃꯇꯥꯏ ꯃꯇꯥꯏꯗ ꯐꯝꯃꯦꯗꯅ ꯑꯗꯨꯒ ꯋꯥ ꯉꯥꯡꯗꯣꯔꯤꯅꯤꯅꯦ ꯇꯤꯚꯤꯗ ꯋꯥ ꯉꯥꯡꯕꯗꯣ ꯄꯥꯝꯖꯈ꯭ꯔꯦ ꯏꯄꯥꯗꯤ ꯊꯕꯥꯅ ꯅꯣꯏ ꯅꯄꯥꯅ ꯀꯦꯃꯦꯔꯥ ꯄꯥꯝꯕꯁꯤꯗꯤ ꯀꯩꯗ ꯍꯪꯉꯨꯔꯅꯤ ꯑꯣꯝ ꯁꯥꯟꯇꯤ ꯑꯣꯝꯗ ꯑꯔꯤꯕ ꯁꯔꯨꯛ ꯈꯥꯟꯅ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗꯨꯗ ꯆꯣꯡꯁꯤꯟ ꯆꯣꯡꯁꯤꯟꯗꯅ ꯚꯥꯒꯣ ꯚꯥꯒꯣꯅ ꯂꯥꯎ ꯂꯩꯕꯗꯣ ꯑꯗꯨꯗ ꯆꯤꯡꯊꯣꯛꯅꯕꯗꯨꯅꯤ ꯇꯥꯝꯅꯥꯗꯣ ꯋꯥꯟꯊꯛꯈꯩ ꯅꯣꯛꯏ ꯁꯤꯟꯗꯣ ꯃꯤꯠꯇ ꯎꯔꯦ ꯃꯍꯩ ꯆꯥꯛꯄꯒꯤ ꯁꯤꯟ ꯑꯣꯏꯕꯅꯤ ꯖꯣꯏꯅ ꯍꯩꯠ ꯍꯤꯟꯗꯤ ꯐꯤल्मꯒꯅꯦ ꯌꯥꯝ ꯌꯦꯡꯉꯨꯅꯨ ꯂꯨꯞꯇ ꯇꯥꯛꯊꯣꯛꯑꯒꯅꯦ ꯋꯥꯔꯛꯍꯟꯅꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟꯒ ꯕꯣꯂꯤꯋꯨꯗ ꯁꯧꯒꯠꯀꯅꯨꯀꯣ ꯊꯕꯥꯅ ꯈꯔ ꯅꯣꯛꯂꯤ ꯏꯀꯥꯏꯔꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯣ ꯇꯥꯝꯅꯥꯅ ꯑꯗꯣ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯒꯦꯕ ꯁ꯭ꯀꯨꯜꯗ ꯂꯩꯕꯗꯣ ꯇꯜꯂꯦꯕ ꯊꯕꯥꯅ ꯇꯞꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯨ ꯃꯇꯦꯡ ꯄꯥꯡꯅු ꯌꯥꯗꯦꯗꯣ ꯏꯆꯥꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯎꯕꯁꯤꯗ ꯂꯥꯏꯔꯤꯛꯇꯁꯨ ꯈꯣꯏꯖꯪꯗ꯭ꯔꯤ ꯑꯗꯨ ꯌꯥꯗꯦꯀꯣ ꯏꯆꯥꯗꯤ ꯃꯦꯔꯤꯠꯇ ꯈꯟꯈꯤꯕꯅꯤ ꯁ꯭ꯀꯨꯜꯒꯤ ꯐꯤ ꯊꯤꯕꯁꯨ ꯅꯠꯇꯦ ꯕꯣꯔꯗꯤꯡꯒꯤ ꯐꯤꯁꯨ ꯇꯪꯈꯥꯏꯇꯪꯅꯤ ꯂꯧꯗꯣꯏꯗꯣ ꯀꯩꯁꯨ ꯋꯥꯔꯣꯏꯗ ꯇꯝꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯆꯥꯛ ꯊꯤꯕꯗꯣ ꯌꯥꯎꯁꯤꯜꯂꯛꯏ ꯑꯗꯨ ꯏꯃꯥ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯗꯣ ꯃꯦꯔꯤꯠꯇ ꯈꯜꯂꯁꯨ ꯐꯤꯁꯇꯤ ꯆꯞ ꯃꯥꯟꯅꯅ ꯂꯣꯏꯅ ꯂꯧꯏ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯀꯣꯏꯁꯤꯕꯣ ꯃꯅꯤꯅ ꯑꯣꯏꯅ ꯈꯨꯝꯃꯛꯏ ꯅꯪꯒꯤ ꯏꯁꯩꯒꯤ ꯑꯣꯖꯥ ꯄꯪꯂꯦꯅ ꯁꯤꯟꯕꯤꯔꯛꯄꯅꯤ ꯃꯥ ꯂꯩꯔꯝꯗ꯭ꯔꯗꯤ ꯐꯅꯁꯨ ꯋꯥꯔꯝꯅꯤꯕꯣ ꯇꯥꯝꯅꯥꯅ ꯑꯗꯣ ꯑꯣꯖꯥ ꯃꯪꯂꯦꯝꯁꯦ ꯄꯥꯈꯪ ꯑꯣꯏꯔꯒ ꯌꯥꯝ ꯅꯩꯗ꯭ꯔꯣ ꯏꯁꯩꯁꯨ ꯇꯝꯕꯤꯕ ꯑꯗꯨꯒ ꯀꯃꯔꯁ ꯁꯕꯖꯦꯛꯀꯤ ꯑꯣꯖꯥꯁꯨ ꯑꯣꯏꯕ ꯃꯅꯤ ꯅꯣꯛꯑꯒ ꯅꯩꯕꯅꯤ ꯊꯕꯥꯅ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯃꯅꯤꯁꯨ ꯃꯥꯒꯤ ꯆꯦꯒꯤ ꯀꯣꯂꯣꯝ ꯑꯗꯣ ꯗꯨꯀꯥꯟꯒꯤ ꯄꯥꯛꯁꯤꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯂꯒ ꯑꯃꯨꯛ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯂꯤ ꯆꯥꯛꯇꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ ꯏꯃꯨꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯈꯛ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯩ ꯄꯤꯛꯇꯛꯅ ꯃꯊꯛ ꯃꯈꯥ ꯁꯥꯏ ꯃꯈꯥꯗꯅ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯒ ꯃꯊꯛꯇꯅ ꯌꯨꯝ ꯑꯣꯏꯕꯅꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯏ ꯑꯄꯤꯛꯄ ꯀꯥ ꯑꯗꯨꯒꯤ ꯇꯦꯕꯜ ꯃꯆꯥꯗꯨꯗ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯄꯨꯡ 6 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯄꯥꯒ ꯃꯃꯥꯒꯅ ꯁꯦꯝꯕ ꯂꯣꯏꯔꯕ ꯄꯤꯖꯥꯗꯣ ꯃꯄꯥꯒ ꯄꯨꯟꯅ ꯗꯦꯂꯤꯚꯔꯤ ꯆꯠꯂꯤ ꯄꯨꯡ 9ꯗ ꯍꯜꯂꯛꯇꯨꯅ ꯁ꯭ꯀꯨꯜ ꯑꯃꯨꯛ ꯆꯠꯅꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯂꯣꯏꯔꯒ ꯁꯥꯏꯀꯜꯗ ꯁ꯭ꯀꯨꯜ ꯇꯝꯅ ꯂꯥꯛꯂꯤ ꯁꯥꯏꯀꯜ ꯊꯧꯖꯤꯜꯂꯛꯄꯗꯨꯗ ꯃꯍꯩꯔꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯍꯩ ꯂꯣꯏꯅ ꯌꯦꯡꯅꯩ ꯑꯗꯨꯒ ꯑꯃꯨꯛꯁꯨ 3-4 ꯄꯨꯟꯁꯤꯟꯅꯗꯨꯅ ꯃꯨꯔꯨꯝ ꯁꯣꯟꯅꯩ ꯆꯤꯔꯣꯜ ꯇꯧꯔꯤ ꯅꯣꯛꯅꯩ ꯁꯦꯜ ꯄꯥꯏꯕ ꯃꯔꯛꯇ ꯑꯍꯦꯟꯕ ꯇꯥꯟꯅꯕ ꯃꯔꯛꯇ ꯆꯥꯎꯔꯛꯄ ꯃꯍꯩꯔꯣꯏꯁꯤꯡꯅ ꯅꯣꯛꯅꯕꯤꯕ ꯁꯤꯗꯕ ꯃꯤꯋꯥꯗꯤ ꯄꯥꯝꯈ꯭ꯔꯕꯅꯤ ꯀ꯭ꯂꯥꯁꯔꯨꯝ ꯆꯪꯉꯛꯇꯨꯅ ꯃꯥꯒꯤ ꯗꯦꯛꯁ ꯃꯆꯥꯗꯨꯗ ꯕꯦग ꯑꯗꯣ ꯊꯝꯒꯦ ꯍꯦꯛ ꯇꯧꯕꯗ ꯊꯥꯔꯤꯕꯗꯣ ꯎꯔꯛꯂꯤ 4th ꯐ꯭ꯂꯣꯔꯒꯤ ꯔꯨꯝ ꯅꯝꯕꯔ 4005 ꯇꯥꯝꯅꯥꯗꯣ ꯉꯛꯂꯞꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯊꯧꯁꯥꯗꯅ ꯑꯃꯨꯛ ꯕꯦꯒꯇꯨ ꯊꯝꯂꯒ ꯕꯦꯟꯁꯇꯨꯗ ꯐꯝꯒꯦ ꯍꯦꯛ ꯇꯧꯕꯒ ꯑꯃꯨꯛ ꯑꯁꯣꯝꯗ ꯊꯥꯔꯝꯃꯤ ꯍꯦꯛ ꯂꯥꯛꯇ꯭ꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯣ ꯃꯤꯅꯠ 3ꯒꯤ ꯃꯇꯝ ꯄꯤꯒꯦ ꯅꯪꯅ ꯕꯦꯟꯁꯇꯨꯗ ꯍꯦꯛ ꯊꯥꯔꯤꯗꯣ ꯎꯕꯗꯒꯤ ꯑꯩꯒꯤ ꯃꯇꯝ ꯀꯥꯎꯟ ꯇꯧꯕ ꯍꯧꯔꯕꯅꯤ ꯇꯥꯝꯅꯥ ꯑꯃꯨꯛꯁꯨ ꯉꯛꯂꯞ ꯇꯧꯏ ꯀꯔꯤꯅꯣ ꯀꯔꯥꯅꯣꯁꯨ ꯒ꯭ꯌꯥꯟꯒ ꯇꯥꯗꯦ ꯑꯗꯨꯕꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ ꯉꯥꯎꯁꯤꯟꯅꯕ ꯁꯥꯇ꯭ꯔꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯈꯟꯗꯣꯔꯛꯂꯤ ꯐꯝꯈ꯭ꯔꯦ ꯃꯥꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯣꯖꯥ ꯆꯪꯉꯛꯇꯨꯅ ꯄꯔꯥꯁꯨ ꯇꯥꯛꯄ ꯍꯧꯈ꯭ꯔꯦ ꯑꯣꯖꯥ ꯃꯊꯪ ꯆꯪꯉꯛꯇꯨꯅ ꯃꯥꯒꯤ ꯁꯕꯖꯦꯛꯁꯤꯡꯗꯣ ꯇꯥꯛꯅꯩ ꯑꯁꯨꯝꯅ ꯀ꯭ꯂꯥꯁ 3ꯗꯨ ꯂꯣꯏꯔꯗꯨꯅ ꯕ꯭ꯔꯦꯛꯀꯤ ꯕꯦꯜꯁꯨ ꯈꯤꯉꯛꯂꯤ ꯌꯨꯝꯗꯒꯤ ꯃꯃꯥꯅ ꯍꯥꯞꯄꯤꯔꯛꯄ ꯇꯤꯐꯤꯟ ꯑꯗꯣ ꯆꯥꯛ ꯆꯥꯐꯝ ꯑꯆꯥꯄꯣꯠ ꯆꯥꯐꯝ ꯇꯣꯉꯥꯟꯕ ꯍꯣꯜ ꯑꯆꯧꯕꯗꯨꯗ ꯆꯪꯉꯛꯇꯨꯅ
ꯇꯦꯕꯜ ꯑꯃꯗ ꯊꯝꯂꯒ ꯃꯊꯟ ꯆꯥꯕ ꯍꯧꯔꯤ꯫ ꯌꯥꯝ ꯊꯥꯖꯗꯅ ꯅꯨꯄꯤꯃꯆꯥ ꯑꯃꯈꯛ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯍꯥꯏ, ꯇꯦꯕꯜ ꯁꯦꯌꯔ ꯇꯧꯃꯤꯟꯅꯁꯦ ꯌꯥꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯆꯥꯅꯕꯗꯣ ꯇꯦꯕꯜꯗ ꯊꯝꯃꯛꯂꯤ꯫ ꯑꯗꯨꯒ ꯇꯥꯝꯅꯥꯒꯤ ꯍꯦꯛ ꯃꯥꯌꯣꯛꯅꯅ ꯐꯝꯊꯔꯛꯂꯤ꯫ ꯇꯥꯝꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ꯫ ꯍꯣꯏ ꯌꯥꯏꯌꯦ, ꯑꯗꯣ ꯃꯤꯡ ꯀꯩ ꯀꯧꯒꯦ? ꯊꯣꯏ ꯀꯧꯏ, ꯅꯪꯒꯤꯗꯤ? ꯑꯩꯒꯤꯅ ꯇꯥꯝꯅꯥ꯫ ꯑꯣ ꯇꯥꯝꯅꯥ, ꯅꯪꯅ ꯉꯔꯥꯡ ꯁꯛꯄ ꯏꯁꯩꯗꯣ ꯑꯩꯗꯤ ꯌꯥꯝ ꯉꯥꯎꯏꯉꯣ꯫ ꯑꯗꯨꯗꯤ ꯍꯔꯥꯎꯏ ꯑꯩ꯫ ꯊꯣꯏꯁꯨ ꯅꯣꯛꯏ꯫ ꯍꯔꯥꯎ ꯍꯔꯥꯎ, ꯑꯁꯦꯡꯕꯅꯤ꯫ ꯑꯗꯣ ꯅꯪ ꯕꯣꯔꯗꯤꯡ ꯂꯩꯕ꯭ꯔꯣ? ꯂꯩꯇꯦ꯫ ꯌꯨꯝꯗꯕꯨꯗꯤ ꯂꯩꯌꯣꯅ ꯍꯥꯏ꯫ ꯊꯣꯏꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯌꯦ, ꯑꯩꯒꯤ ꯔꯨꯝ ꯄꯨꯟꯁꯦ꯫ ꯏꯕꯥꯅꯤ ꯂꯩꯁꯤꯀꯣ? ꯕꯣꯔꯗꯤꯡ ꯔꯨꯝꯗꯣ ꯃꯤ ꯑꯅꯤ ꯂꯩꯍꯜꯂꯦꯅ ꯍꯥꯏꯌꯦꯕ꯫ ꯑꯗꯨꯗ ꯑꯩꯗꯣ ꯁꯨꯝ ꯂꯩꯅꯤꯡꯗꯕ꯫ ꯑꯩ ꯏꯃꯥꯟꯅꯕꯤꯁꯨ ꯑꯝꯇ ꯄꯨꯟꯗꯤꯌꯦ, ꯅꯪꯒ ꯂꯩꯁꯦꯕ ꯀꯣ? ꯑꯩ ꯈꯜꯂꯛꯀꯦ꯫ ꯊꯣꯏꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯟꯕꯒ ꯌꯥꯔꯣꯏ, ꯂꯩꯁꯤꯀꯣ? ꯕꯕꯥꯒ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯄꯥꯎ ꯍꯥꯏꯔꯛꯀꯦ꯫ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯁꯦ꯫ ꯍꯣꯏ꯫ ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯔꯛꯑꯣ, ꯑꯩ ꯁꯦꯚ ꯇꯧꯁꯤꯟꯒꯦꯕ꯫ ꯑꯩꯒꯤꯗꯤ ꯄꯥꯏꯗ꯭ꯔꯤ, ꯏꯃꯥꯒꯤ ꯍꯥꯏꯔꯛꯀꯦ꯫ ꯍꯣꯏ, ꯍꯥꯏꯔꯛꯑꯣꯁꯦ꯫ ꯇꯥꯝꯅꯥꯁꯨ ꯅꯝꯕꯔꯗꯣ ꯍꯥꯏꯔꯛꯂꯤ꯫ ꯊꯦꯡꯛꯌꯨ ꯇꯥꯝꯅꯥ꯫ ꯁꯦ ꯆꯥꯔꯁꯤꯁꯦ, ꯏꯕꯥꯅꯤ ꯋꯥꯔꯤ ꯐꯨꯠꯅꯔꯤꯀꯥꯟꯗꯅꯦ ꯕꯦꯜ ꯇꯥꯔꯛꯄ ꯁꯣꯏꯔꯦ꯫ ꯆꯥꯅꯕꯗꯣ ꯁ꯭ꯄꯨꯟꯅ ꯑꯅꯤꯔꯛ ꯑꯃꯨꯔꯛ ꯀꯣꯠꯂꯒ ꯆꯥꯕꯗ ꯉꯥꯏꯔꯤ꯫ ꯑꯇꯥ ꯄꯥꯎꯗꯔꯗꯣ ꯇꯥꯝꯅꯥꯒꯤ ꯃꯀꯣꯛꯇꯨꯗ ꯖ꯭ꯔꯣ ꯖ꯭ꯔꯣ ꯍꯦꯛꯇ ꯍꯩꯊꯔꯛꯂꯤ꯫ ꯇꯥꯝꯅꯥꯗꯣ ꯄꯥꯈꯠꯅꯕꯨ ꯍꯧꯒꯠꯂꯛꯂꯤ꯫ ꯁꯨꯔꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯤꯂꯤꯅ ꯑꯃꯨꯛꯁꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯇꯥꯝꯅꯥꯒꯤ ꯃꯀꯣꯛꯇꯨꯗ ꯌꯦꯔꯨꯝ 3 ꯄꯨꯟꯅ ꯄꯥꯏꯁꯤꯜꯂꯒ ꯐꯠ ꯀꯟꯇꯛꯅ ꯅꯝꯁꯤꯟꯕꯣꯏ ꯊꯣꯝꯕꯣꯏ ꯇꯧꯔꯛꯂꯤ꯫ ꯌꯦꯔꯨꯝꯗꯨ ꯀꯥꯏꯗꯨꯅ ꯇꯥꯝꯅꯥꯒꯤ ꯃꯃꯥꯏꯗꯨꯗ ꯃꯍꯤ ꯆꯦꯟꯊꯔꯛꯂꯤ꯫ ꯊꯣꯏ ꯀꯥꯡꯕꯨꯁꯤꯡꯗꯨꯗ ꯁꯥꯎꯔꯒ ꯀꯟꯅ ꯂꯥꯎꯏ꯫ ꯑꯣꯏ, ꯀꯩꯅꯣ ꯅꯣꯏ ꯇꯧꯔꯤꯁꯦ?